Manipurgi lambi ayambagi fibam ka hena fattabana maram oiraga miyamgi punsida khudong thiningai oiragliba sigi matangda High Court of Manipur da tharakiba public interest litigation ama laukhatkibaga loinana Manipurgi lambi fattabasing Semjindabagi Maram Mathang tha September tang 9 faubagi manungda Khanghallaknaba High Court na mari lainaba respondent singda khangankre haire pawasina makha taraduna hai Manipur State Legal Service Authority ki pautak matung inna District Legal Service Authority pumnamak pikhalakpa report amada yumfam oiraga High Court na public interest litigation register tawkibani State asigi lambi ayambagi fibam ka hena fatre haibagi report ama Manipur State Legal Service Authority na pikhalakki monitoring of road condition in the state of Manipur haiba report asida yumfam oiraga High Court na sumoto case laukhatkibani PIL asigi matung inna Manipurgi mafam ayamba lambigi fibam ka hena soksulibasi Constitution Article 21 na piba right to life khongaungnabani haina lawfam thoi lambigi fibam phattabana nongju thagi matamda accident toina thokpa yaba fibamda leibana judiciary gi midyeng sangba mathau tai haiba wafam sing court na lawkalakpa PIL atuda palle Chief Justice K Somasekhar amadi Justice A Guneswar Sharma gi bench na Advocate General gi kutangda notice issue tawkibaga loinana lambi semagi thaurang lauriba authority amasung agency singi list September 9 faubagi mamangda pikhalaknaba khangankre